Yongchak achar fajare color gadi yam hawdo yenguse hawdo malabo yengu Yongchak achar je hawni ko mayam. Hello mayam hujikse morning gi chaba thakpo budi loirebako ado hujikse echanipa gi ngarang laire pura banina hujikse keno to recover to get to inebako mapana wi tatri nda keno to biramena ahumari ka to biramebako ado sum keno to si ngasi gi sum daily vlog kai to do mayam sum share tawrake pi su tri tingthalamebako chana thakna budi loire do mapa gi thobok chakhare ado ni mayam laire mabani na tawrambagi tani pasu sum khara khara bi haire bane cover to bo ngani na amani tawra chen gare chana rurani singai se tawre ni copy ni pisu watle mayam lari ka ku tham ni ni lari ka mom da subject mari science SST math English 1 science adana khara ado sum ngasi mayam sum kai tawbodo mayam sum share tawrake siga laire lari mayam se copy da sum 10 mukti heleba sising loin tawrok toini laire cover tawna bagi se Aside famdok na mobile jeng nai thune hekta lari ga makak challe phone jeng ak thabak sangak puda jeng hodra di nuai te mi taw khara jeng lai aside gi peno tawramadi lari ga humari ga challadam ke tawra kari tawrage kari ge kapning iba Saidagi cover tawramadi aku mari tawra loirani loira fi suru huige fi sudri mai fi surani ngamdre aidine keno tawre thenge nudin wairamda oina tawrage jarani sumaina sum ren ko mu tawrage fi surani warapada sum chak thong matam su jaw dore mayam Yongchak se khet ke tawini hujik se Yongchak se aina handak se kai hai kaino achar sem gen tawbase kaw le Sidi achar se kholaga sada ngahak akhoi chamthoga phawdoi keno tawge aidi ising do kanghange duga nunghang da hore thau tawraga keno tawbodo ngawbodo habudo hore nunghang do ina ngawrage hujik se khet ke tawi khet na bodo puthorakte sumang do ina puthore na gloves upsalini gloves upsala jam chugalle bai kitche isingi irony isingi chubaga Yongchak ka phanarabani na loire kok tren ne buna ka daily seng mani kok pa ngamdre ide khet age Yongchak sing se han da sem doine ba nang gi Yongchak sing yang bu sem jadre ba khara sem jalaga thamge toy hayang phangda ba matam da chana bagi Yongsa se sa be mangna lai nong chu dora khangde sina olang bana morok su minini morok phawraga atai phawdre cha sa da ba sigadi puthokka tallaba ramina takpa jo tak phadana kangradi takpa do nuai ke ba ko aduduna laita da ngarang di packet oina laire aina gi jira ga morok ga sidip nongbo packet laina cha de bane isana dum takchara ga bai cha ba nangna da bani na packet laire Kwa kuire sigi keno se Yongchak se fresh oiramini phajana khangaba ado kwa kuina sum freeze ta sum aina sum taw ngamdabadagi achar tawgena tongana thambane ba
ꯈꯤꯇꯪ ꯑꯂꯣꯕ ꯂꯩꯔꯛꯄꯗꯨꯅ ꯑꯗꯨꯅ ꯆꯥꯅꯔꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯇꯒꯠ ꯇꯒꯠ ꯇꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯏꯕ ꯈꯪꯗ꯭ꯔꯣ ꯇꯧꯕꯅꯤ ꯃꯇꯝ ꯀꯨꯏꯔꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯐ꯭ꯔꯦꯁꯁꯦ ꯀꯔꯤ ꯐ꯭ꯔꯦꯁꯄꯨ ꯑꯣꯏꯔꯛꯇ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯥꯝꯖꯜꯂꯛꯑꯦ ꯀꯨꯏꯔꯦ ꯁꯤꯁꯦ ꯊꯥ ꯃꯈꯥꯏꯃꯨꯛ ꯐꯥꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯝ ꯐ꯭ꯔꯤꯖꯇ ꯑꯩꯅ ꯁꯨꯝ ꯇꯧꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯊꯝꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯀꯛꯄ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯃꯀꯛ ꯃꯀꯛ ꯃꯔꯨ ꯑꯃꯃꯝꯒꯤ ꯆꯥꯡꯗ ꯑꯣꯏꯅ ꯀꯛꯑꯦꯕꯅ ꯑꯗꯨꯗꯣ ꯁꯨꯝ ꯃꯊꯛꯇ ꯑꯣꯏꯅ ꯐꯧꯔꯒꯦ ꯅꯨꯡꯁꯥꯁꯤ ꯀꯩꯅꯣ ꯇꯧꯗꯦꯕꯣ ꯅꯣꯡꯁꯤ ꯆꯨꯗ꯭ꯔꯣ ꯃꯥꯜꯂꯦ ꯃꯝꯁꯜꯂꯛꯑꯦ ꯐꯖꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯧꯔꯦꯕꯀꯣ ꯇꯧꯔꯤꯉꯩꯗ ꯈꯤꯇꯪ ꯖꯥꯝꯅꯕꯨꯗꯤ ꯇꯧꯅꯤꯡꯕꯅꯤ ꯑꯗꯣ ꯃꯀꯨ ꯈꯣꯠꯄꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯑꯦꯕ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯈꯛ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯒꯦ ꯃꯌꯥꯝ ꯅꯨꯡꯁꯥꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯨ ꯊꯣꯛꯇꯦꯁꯦ ꯅꯨꯡꯁꯥꯁꯨ ꯊꯣꯛꯇꯦ ꯅꯣꯡ ꯃꯝꯁꯜꯂꯛꯏ ꯅꯣꯡꯁꯤ ꯆꯨꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯣ ꯃꯊꯛꯇꯅꯤꯅ ꯈꯤꯇꯪ ꯄꯀꯥ ꯃꯅꯤꯟꯒ ꯀꯩꯒ ꯈꯤꯇꯪꯕꯨꯗꯤ ꯁꯥꯏꯌꯦꯕꯅꯦ ꯑꯗꯨꯒꯤ ꯃꯊꯛꯁꯤꯒ ꯑꯣꯏꯅ ꯄꯨꯈꯠꯂꯛꯑꯦ ꯉꯁꯤ ꯀꯪꯗ꯭ꯔꯒꯅ ꯍꯌꯦꯡ ꯉꯥꯛꯇꯪꯒ ꯐꯧꯔꯒ ꯍꯌꯦꯡ ꯁꯦꯝꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯅꯤ ꯃꯌꯥꯝ ꯀꯪꯕ ꯍꯥꯏꯕꯕꯨꯗꯤ ꯖꯥꯝꯅꯕꯨꯗꯤ ꯀꯪꯍꯟꯗꯣꯏ ꯅꯠꯇꯦꯅꯦ ꯁꯨꯝ ꯏꯁꯤꯡ ꯆꯥꯝꯊꯣꯛꯏꯑꯕꯀꯣ ꯆꯥꯝꯊꯣꯛꯄꯗꯣ ꯏꯁꯤꯡꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯆꯣꯠꯄꯗꯣ ꯀꯪꯍꯟꯕꯩꯇꯅꯦꯕꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯉꯧꯈ꯭ꯔꯒ ꯑꯃꯨꯛ ꯂꯤꯛꯁꯟꯗꯣꯏꯅꯤꯀꯣ ꯈꯔ ꯖꯥꯝꯅꯗꯤ ꯇꯧꯅꯤꯡꯕꯅꯤ ꯑꯗꯣ ꯀꯩꯗꯧꯅꯤ ꯌꯣꯡꯆꯥꯛꯄꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯀꯨ ꯈꯣꯠꯇꯣꯏꯗꯣ ꯑꯗꯨ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯁꯤꯈꯛ ꯁꯨꯝ ꯇꯧꯔꯒꯦ ꯍꯌꯦꯡ ꯀꯩꯅꯣ ꯃꯇꯝꯗ ꯆꯥꯅꯕꯒꯤ ꯌꯣꯡꯆꯥꯛ ꯄꯟꯊꯥ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯆꯥꯅꯕꯒꯤ ꯔꯣꯁ ꯐꯖꯕ ꯑꯃ ꯁꯥꯠꯂꯦ ꯁꯤꯗ ꯍꯥꯏꯗꯤ ꯂꯣꯏꯔꯛꯑꯦꯗ ꯀꯩꯅꯣꯁꯦ ꯁꯥꯠꯄ ꯐꯅ ꯀꯨꯏꯔꯦ ꯁꯤ ꯁꯥꯠꯂꯛꯏꯁꯦ ꯐꯖꯔꯛꯇ꯭ꯔꯦ ꯁꯤꯁꯦ ꯃꯄꯣꯝ ꯑꯃꯈꯛꯇ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯁꯣꯏꯕꯒꯤ ꯃꯀꯛ ꯃꯀꯛ ꯀꯛꯄꯗꯣ ꯌꯣꯡꯆꯥꯛ ꯁꯣꯏꯕꯒꯤ ꯂꯦꯟꯈꯔꯦ ꯁꯤꯗ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥ ꯀꯣꯝꯄꯣꯁ ꯍꯥꯞꯄꯤꯉꯩꯒꯤ ꯂꯩꯕꯥꯛ ꯁꯤꯜꯂꯤꯉꯩꯒꯤ ꯔꯣꯁꯁꯦ ꯆꯥꯎꯅ ꯐꯖꯅ ꯁꯥꯠꯂꯦꯕ ꯁꯤꯁꯦ ꯑꯍꯥꯟꯕ ꯀꯣꯝꯄꯣꯁ ꯁꯤꯟꯕ ꯃꯇꯝꯗ ꯄꯥꯝꯕꯤ ꯃꯅꯥꯒꯁꯦ ꯁꯤ ꯀꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯂꯩꯁꯦ ꯁꯥꯠꯂꯛꯄꯗꯨꯗ ꯌꯦꯡꯉꯨ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯒꯨꯂꯥꯞꯇꯣ ꯑꯣꯏꯗꯣꯏꯅꯦꯕ ꯐꯖꯗ꯭ꯔꯦ ꯃꯅꯥꯒꯁꯦ ꯀꯨꯔꯨ ꯀꯨꯔꯨ ꯀꯥꯟ ꯃꯌꯥꯝ ꯏꯃꯥ ꯏꯆꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯀꯕꯔ ꯇꯧꯔꯤꯅꯦꯕꯅꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯀꯤ ꯀꯕꯔꯗꯣ ꯑꯌꯨꯛꯇꯗꯤ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯂꯧꯒꯦ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯑꯁꯥꯡꯕꯗꯨꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯄꯤꯔꯤꯕ ꯃꯥꯅ ꯁ꯭ꯇꯦꯞꯂꯔ ꯆꯠꯄꯤꯕ ꯐꯣꯜ ꯇꯧꯔꯒ ꯁ꯭ꯇꯦꯞꯂꯔ ꯆꯠꯄꯤꯕ ꯍꯩꯔꯦ ꯀꯕꯔ ꯇꯧꯕꯒ ꯍꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯂꯧꯈꯤꯒꯦ ꯏꯊꯟꯗ ꯍꯥꯏꯒꯠꯂꯣ ꯃꯊꯛ ꯆꯠꯄ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯒꯠꯂꯒ ꯐꯣꯟ ꯌꯦꯡꯅꯤꯡꯕꯒꯤ ꯇꯨꯝ ꯍꯧꯒꯠꯄꯒ ꯐꯣꯟ ꯄꯥꯏꯕꯅꯤꯅꯦ ꯂꯣꯏ ꯀꯩꯗꯧꯏꯕ ꯆꯥꯔꯣ ꯁꯦ ꯍꯥꯎꯔꯕ ꯆꯥꯔꯣ ꯋꯥꯔꯦ ꯃꯥ ꯕ꯭ꯔꯦꯛ ꯂꯧꯒꯦ ꯇꯔꯕꯨꯖ ꯆꯥꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯅ ꯑꯩꯒꯤ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁꯥꯡꯅꯒ ꯃꯀꯨꯅꯦ ꯀꯩꯅꯦ ꯃꯀꯨꯗꯒꯤ ꯂꯧꯊꯣꯛꯑꯒ ꯆꯥꯕꯁꯦ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯃꯥꯏ ꯈꯣꯛꯄꯤꯗ꯭ꯔꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦ ꯍꯥꯎꯋꯦ ꯊꯨꯝꯃꯦ ꯀꯣꯄꯤꯉꯩꯗꯤ ꯂꯣꯏ ꯂꯣꯏꯔꯦ ꯕꯨꯛ ꯋꯥꯠꯂꯤ ꯃꯌꯥꯝ ꯃꯄꯥꯅ ꯍꯧꯖꯤꯛꯇ ꯄꯨꯔꯛꯏꯅꯤ ꯑꯩ ꯒꯥꯔꯤꯗꯤ ꯐꯖꯅ ꯊꯧꯕ ꯍꯩꯇ꯭ꯔꯦꯕ ꯍꯦꯜꯃꯦꯠ ꯎꯞꯄꯒ ꯊꯧꯅꯕꯩꯅꯦ ꯑꯩꯅ ꯍꯦꯜꯃꯦꯠꯀ ꯄꯨ ꯂꯥꯛꯑꯦ ꯁꯣꯝꯗꯅ ꯒꯥꯔꯤ ꯊꯧꯕ ꯍꯩꯇ꯭ꯔꯤ ꯍꯩꯇ꯭ꯔꯤ ꯍꯥꯏꯗꯤ ꯁꯨꯝ ꯑꯉꯥꯡ ꯊꯤꯟꯕꯕꯨꯗꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯣꯝꯕ ꯃꯇꯝꯗꯕꯨꯗꯤ ꯁꯨꯝ ꯊꯧꯋꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯍꯦꯜꯃꯦꯠꯇꯤ 2 ꯁꯨꯔꯦ ꯑꯩꯒꯤꯅꯦꯅ ꯂꯧꯔꯤꯁꯦ ꯑꯇꯩꯗꯤ ꯑꯩꯅ ꯍꯥꯏꯕ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯈꯣꯠꯄ ꯆꯠꯄꯁꯦ ꯑꯩꯅ ꯒꯥꯔꯤ ꯄꯨꯒꯦꯅꯅꯦ ꯑꯗꯣ ꯚꯤꯔꯗꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯧꯗ꯭ꯔꯦꯕ ꯒꯥꯔꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ 2 ꯍꯦꯜꯃꯦꯠ 2 ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯁꯤꯁꯤꯅ ꯅꯨꯄꯤꯒꯤꯇꯅꯤ
ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯐꯖꯅ ꯊꯧꯕ ꯍꯩꯔꯒꯁꯨ ꯁꯨꯝ ꯕ꯭ꯂꯣꯛꯇ ꯁꯨꯝ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕ ꯍꯩꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯦ ꯍꯧꯖꯤꯛ ꯈꯔ ꯈꯔꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯄꯨꯔꯒ ꯆꯠꯂꯦ ꯑꯉꯥꯡ ꯊꯤꯟꯕ ꯈꯣꯠꯄ ꯆꯠꯄꯗ ꯍꯥꯏꯗꯤ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯗ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯪꯅꯔꯛꯇꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯑꯩꯁꯨ ꯁꯨꯝ ꯊꯧꯒꯦ ꯍꯥꯏꯅ ꯈꯟꯗꯅꯦ ꯅꯝꯐꯨꯗ ꯇꯧꯔꯒ ꯊꯧꯔꯦ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯑꯆꯥꯔꯁꯦ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯃꯆꯨ ꯃꯣꯔꯣꯛ ꯃꯔꯣꯏ ꯂꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯃꯣꯔꯣꯛꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕꯗꯣ ꯑꯗꯨꯗꯣ ꯇꯤꯡꯉꯒ ꯇꯛꯈꯥꯏꯔꯒ ꯑꯣꯏꯅ ꯄꯦꯁ ꯁꯦꯝꯃꯒ ꯑꯣꯏꯅ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯎꯅꯦꯅ ꯈꯔ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯍꯟꯒꯦꯅꯅꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯞꯇ꯭ꯔꯤ ꯚꯤꯅꯦꯒꯔ ꯍꯥꯞꯇ꯭ꯔꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯨꯝꯒ ꯂꯣꯏ ꯍꯥꯞꯄ ꯂꯣꯏꯔꯦ ꯃꯁꯛꯁꯤ ꯃꯌꯥꯝ ꯍꯥꯎꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯁꯛꯁꯤꯗꯤ ꯐꯖꯔꯦ ꯉꯥꯏꯍꯥꯛꯇꯪꯒ ꯉꯧꯈꯤꯒꯦ ꯑꯗꯨꯒ ꯁꯨꯝ ꯌꯥꯔꯅꯤ ꯑꯗꯩ ꯏꯪꯍꯜꯂꯒ ꯗꯕꯥ ꯑꯝꯗ ꯁꯨꯝ ꯍꯥꯟꯖꯜꯂꯅꯤ ꯂꯣꯏꯔꯅꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯃꯅꯝꯗꯣ ꯍꯥꯎꯅꯤ ꯑꯩꯅ ꯀꯩꯅꯣ ꯆꯅꯝ ꯍꯥꯞꯄꯦꯕꯀꯣ ꯁꯤꯡꯒ ꯆꯅꯝꯒꯅ ꯀꯩꯅꯣ ꯇꯧꯔ ꯊꯥꯎ ꯉꯧꯈꯤꯕꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯛꯀꯟ ꯊꯣꯡꯕꯒꯤ ꯉꯧꯔꯛꯄꯒꯤ ꯃꯅꯝꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯅꯝꯃꯦꯕ ꯏꯆꯥꯅꯤꯄꯥ ꯃꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯥꯎꯒꯗꯧ ꯃꯥꯜꯂꯦ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯦꯕꯅꯦ ꯁꯦꯝꯗ꯭ꯔꯤ ꯑꯇꯣꯞꯄ ꯑꯆꯥꯔꯕꯨꯗꯤ ꯁꯨꯝ ꯁꯦꯝꯃꯤ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯑꯆꯥꯔꯁꯦ ꯑꯩ ꯁꯦꯝꯗ꯭ꯔꯦꯕ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯉꯥꯛꯇꯪꯒ ꯉꯧꯁꯟꯈꯤꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯑꯆꯥꯔꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯏꯪꯉꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯗꯕꯥ ꯑꯝꯗ ꯍꯥꯟꯖꯜꯂꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯒ꯭ꯂꯥꯁꯀꯤ ꯀꯩꯅꯣꯁꯦ ꯖꯥꯔꯁꯦ ꯁꯤ ꯕꯣꯇꯜꯁꯤꯒ ꯇꯧꯔꯒ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯗꯕꯥꯁꯤꯃ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤꯅꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯆꯜꯂꯦ ꯁꯤꯒ ꯁꯨꯝ ꯐꯅꯗꯤ ꯁꯨꯝ ꯌꯥꯝꯃꯦ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯂꯤꯛꯁꯟꯈꯤꯗꯣꯏꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯊꯟꯗꯤ ꯊꯜꯂꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯤꯇꯪꯕꯨꯗꯤ ꯊꯟꯕꯥꯠꯇꯦꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗꯅꯦ ꯁꯨꯝ ꯃꯔꯨ ꯑꯃꯅꯤꯈꯛ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕ ꯁꯦꯝꯖꯕꯅꯤ ꯑꯩꯅ ꯁꯤꯒꯤ ꯌꯣꯡꯆꯥꯛ ꯑꯆꯥꯔꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯅ ꯁꯦꯝꯖꯕꯅꯦꯕꯀꯣ